Jana sa mem sile ya kuire udaba wow thabo yam galamine ma'am good morning se no ba vlog amaga loinana se ma'am ngase ke thabo yam kalam yama aisonda shaitana thabo phi turamba ko duga masi semi ju hodre ba thabo loisonga chanai phi turamba na bai sei se ha wakhan nuai ni sei ta ma suri ju wa da na mai sei kan hona taim thabi rame ma ju kan kan ngai boni aje tingjal laga ma kaino semi je jenglai thang is on side tham thang de nhau se ma'am le boya se bap da de hai be inde se ma'am kari koi baranga chupo sai hondo jin santi ka kari kari deposit to pa kari kari honna ba tumok si budi lerak pani do asima hab na jan na ba se man semje ban se ani to lepa ka sunje ngau se par ya poster ये मैंने बनाया है tuni ma'am khamen se ngaurani loinam dani na jaha thong su dum pau da haw ne ba ko aduna ngasi se akhoi sije khamen je ne soine loire samdo ga soirani se khamen ngau ba sara ge ngasi di Simbol ya kan jibi hati. Ai ju juga piro sa question. sini kare ban ne tangla pana tangla tada Lai chân don di hai la. ai hangi Lai chân don tangla. ko ne di sema mi do ma'am si sema jaro me si tanga so dana sana tangla to se ko ma'am Sana tangla don ni thang ka be phaja. gini nusa so le phugole jana sa Tamoy. Masih enak. Kati ini pun nama pokok le nam. Jangan. Ande. Masih belum may pangyaba. Kati ini mah wana re mani mamai makano tat na le ram macin. Sakhang na le ram. Ai gidi se le. Masih manit nam. Ai tummi han mani. Yam sile ya kuire udah se. Bây giờ thì mà phun mập cho bún nói bà lên đây này cắt người ra đi này mang đỡ cái cười gì nhoi hành ở đây tụng đã lạ đi đâm em đâm em ngasi se akwai kulda chalu bane bako kulda akwai bu ama lai hidabagi magi kare siga phul lokot bagi hayang phul lokot bane bako dong ngasi je akwai kondau su ba chalu bane ba da ini akwai nya mai mamang da sakat kira ina tum da le hawai than tap na chat lagi ana andani mem ando tobak no taw sa banina ando namna video lawan na maktre ando matik taw na ina pina to khulep ko aduni ma'am haji jumda hala ma'am haji asi maragi phause humdok triabako do moy mayang sing jo to pa moy kano to na khawna leire ba aduna kano du thaba duga si se ai mache to da mapan panse ta khara khochelaga wai chen ngai to bune ba haji aduna moju lakidra Ini kecil lagi. Pantai.
Makotse bilat itu kolen. Makotse. Ay, doon siya dito, ikaw. Kasi madadani ko tan na ang patan doon man. Kani mi humdang ja. Ang di humba. Ang video ka pa, may lang mang di pong to, kan mo. Kasi nang sa domi ro. Apa ni dah kalau kita lega. Sisa lagi. Rumah mana hajar. Amam ke mana kami ni? Tahu tak? Mau. Toto. Oh, ito ba? Saya masih mati kita mana banyak tu ni nak kerja lagi. Jadi jalan ni aja. ꯅꯨꯡꯗꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯎꯔꯤ ꯑꯃꯅꯤꯒ ꯍꯦꯛꯀꯦ ꯉꯥꯜꯂꯒ ꯆꯥꯒꯦ ꯑꯉꯥꯟꯕ ꯆꯥꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯑꯄꯥꯛꯄ ꯊꯤꯔꯤꯕ ꯑꯗꯨ ꯌꯥꯝꯅꯗꯤ ꯄꯥꯛꯇ꯭ꯔꯤ ꯅꯧꯅ ꯄꯥꯡꯈꯠꯂꯛꯄꯅꯤꯅ ꯆꯥꯅꯤꯡꯃꯟꯗꯨꯅ ꯍꯦꯛꯆꯜꯂꯦ ꯁꯣꯝꯗ ꯌꯦꯡꯉꯨꯒꯦ ꯁꯤ ꯃꯔꯨꯝ ꯆꯪꯗꯩ ꯇꯧꯔꯕ ꯈꯪꯗꯦ ꯌꯥꯝ ꯄꯤꯛꯑꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯑꯄꯥꯛꯄꯗꯣ ꯑꯗꯨꯅꯤ ꯉꯥꯟ ꯆꯥꯕꯩꯅꯦꯅ ꯊꯤꯔꯤ ꯂꯥꯝꯕ ꯐꯪꯗꯦ 우리다 우리 요래 우리 로이 제설래 우리 신이죠 우리 대고이 마고이 우리 얘들 제 공dum짜오래 아마디 양만 nakang 그래 그다이 저 그래 akang 뭐 akang 아니 그 빨라만에 막ang 그래 마음 탄데 레오래 스메와 거기 가면 셈비 아니 그 빨래봐 밤이 자지가 신이 ям 짜오래 신이 그래 빅딱 와 저희는 해봐 우리도 쓸래 진짜 아니네 그럴 바에 쓰
ꯌꯥꯝꯅ ꯍꯦꯛꯂꯛꯇ꯭ꯔꯦ ꯃꯌꯥꯝ ꯉꯥꯟꯅ ꯆꯥꯕꯒꯤ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯦꯛꯎꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯐꯗꯤꯒꯣꯝ ꯍꯦꯛꯀꯦꯅ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝ ꯐꯖꯗ꯭ꯔꯥ ꯋꯥꯎ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯐꯖꯔꯦꯁꯦ ꯐꯗꯤꯒꯣꯝ ꯍꯦꯛꯑꯦ ꯑꯗꯨꯒ ꯑꯩ ꯁꯤ ꯃꯔꯥꯁꯦ ꯁꯤꯒ ꯑꯗꯨꯝ ꯊꯗꯠꯅ ꯂꯪꯊꯣꯛꯑꯝꯕꯅꯦꯕꯀꯣ ꯑꯁꯤꯅ ꯍꯣꯔꯦꯟ ꯆꯥꯝꯕꯗ ꯁꯤ ꯂꯩꯕꯥꯛ ꯌꯥꯝꯅ ꯊꯣꯏꯑꯕ ꯃꯔꯥꯁꯦ ꯂꯧꯊꯣꯛꯑꯝꯃꯗꯤ ꯆꯦꯡ ꯑꯗꯨꯝ ꯆꯥꯝꯕ ꯌꯥꯔꯦ ꯂꯩꯕꯥꯛ ꯆꯦꯟꯅꯔꯔꯣꯏꯕꯀꯣ ꯁꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯥꯏ ꯃꯔꯥ ꯍꯦꯡ ꯂꯣꯏ ꯊꯗꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯣꯔꯛꯑꯦ ꯍꯦꯛꯅ ꯃꯔꯥꯁꯦ ꯂꯧꯊꯣꯛꯑꯦ ꯍꯣꯔꯦꯟ ꯆꯥꯝꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯔꯣꯛꯁꯨ ꯃꯌꯥꯝ ꯑꯉꯥꯡꯕ ꯌꯥꯎꯔꯝꯃꯦꯕꯁꯦ ꯃꯣꯔꯣꯛꯁꯨ ꯈꯔ ꯑꯃ ꯍꯦꯛꯑꯒꯦ ꯆꯦꯡꯒ꯭ꯔꯨꯞꯁꯤꯅ ꯊꯣꯠꯂꯤꯕꯁꯦ ꯅꯣꯡꯃ ꯆꯝꯊꯣꯡ ꯆꯥꯔꯅꯤ ꯁꯤꯃ ꯃꯌꯥꯝ ꯘꯤ ꯃꯣꯔꯣꯛ ꯃꯨꯜꯂꯝꯃꯦ ꯁꯦ ꯃꯌꯥꯝ ꯘꯤ ꯃꯣꯔꯣꯛ ꯃꯨꯜꯂꯦ ꯁꯤꯗꯁꯨ ꯑꯃ ꯃꯨꯜꯂꯦ ꯃꯌꯥꯝ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯖꯤꯡꯒꯥꯁꯨ ꯄꯥꯜꯂꯦ ꯖꯤꯡꯒꯥꯁꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯗꯅ ꯇꯦꯂꯤꯐꯣꯟ ꯃꯥꯟꯕ ꯑꯃ ꯂꯩꯔꯦ ꯁꯦ ꯍꯦꯜꯂꯣ ꯖꯤꯡꯒꯥ ꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯦꯟ ꯆꯥꯔꯒꯦꯀꯣ ꯀꯨꯏꯔꯦꯕꯀꯣ ꯃꯦꯟ ꯆꯥꯗꯣꯏ ꯏꯪꯊꯝꯊꯥꯅꯤꯅ ꯄꯪꯍꯥꯎꯗ ꯍꯥꯎꯋꯤꯅꯦ ꯍꯥꯊꯣꯡ ꯆꯥꯔꯁꯨ ꯑꯗꯨ ꯃꯦꯟꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯏꯂꯤꯁꯥ ꯉꯥꯔꯤꯁꯦ ꯊꯥꯛꯀꯦ ꯇꯧꯕꯅꯦꯕ ꯁꯤꯒ ꯑꯃꯒ ꯂꯩꯔꯦ ꯁꯤꯒ ꯑꯃꯒ ꯂꯩꯔꯦꯏꯍꯦ ꯇꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯦ ꯃꯣꯇꯣꯔ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯨꯞ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯃꯄꯨꯝ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯎꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯩ ꯈꯥꯃꯦꯟ ꯈꯔꯒ ꯇꯧꯔꯒ ꯃꯣꯇꯣꯔꯁꯦ ꯇꯣꯉꯥꯟ ꯊꯝꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯦꯟ ꯁꯦꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯔꯤꯁꯦ ꯁꯦꯝꯃꯒꯦ ꯇꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯦꯟ ꯆꯥꯔꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯁꯣꯝꯗ ꯊꯕꯛ ꯀꯜꯂꯤꯁꯦ ꯏꯆꯥꯅꯨꯄꯤꯅ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯆꯥꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯦ ꯑꯇꯥꯁꯦ ꯃꯥꯅ ꯇꯧꯔꯤ ꯁꯣꯕꯁꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯊꯕꯛ ꯌꯥꯝꯅ ꯄꯥꯡꯁꯜꯂꯤ ꯖꯥꯡꯅ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯇꯥꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯐꯕꯗꯣ ꯑꯩ ꯃꯉꯣꯟꯗ ꯄꯤꯗ꯭ꯔꯦꯕ ꯃꯥꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯎꯕꯗꯨꯒ ꯑꯩꯅ ꯁꯤꯁꯦ ꯑꯇꯥꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯆꯥꯔꯔꯣꯏꯗꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯥ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯒꯗꯤ ꯁꯥꯟꯅꯍꯜꯂꯦ ꯀꯞꯅꯅꯤꯡꯉꯥꯏ ꯇꯧꯗꯣꯏ ꯁꯔꯨꯛ ꯍꯥꯏꯅ ꯂꯥꯏꯔꯤꯛꯇꯤ ꯄꯥꯔꯝꯃꯦꯗ ꯃꯥ ꯅꯠꯇ꯭ꯔ ꯃꯆꯥꯇꯣꯝꯕꯤ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯗꯣꯔꯦ ꯑꯩ ꯃꯅꯥꯛꯇ ꯐꯝ ꯂꯩꯗꯣꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯦ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤ ꯃꯥ ꯁꯨꯃꯥꯏꯅ ꯊꯕꯛ ꯀꯜꯂꯤ ꯃꯥ ꯁꯣꯝꯗ ꯌꯦꯡꯉꯣ ꯃꯃꯥꯗ ꯃꯥꯏ ꯋꯥꯔꯤꯅꯦ ꯑꯩ ꯈꯪꯉꯤ ꯐꯖꯅ ꯌꯦꯡꯉꯧꯁꯦ ꯅꯨꯡꯁꯤꯅ ꯌꯦꯡꯉꯧꯁꯦ ꯐꯖꯅ ꯐꯝꯃꯒ ꯌꯦꯡꯉꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯑꯃꯒ ꯑꯗꯨꯒ ꯇꯧꯔꯤ ꯁꯣꯏꯕꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯣꯏꯅ ꯅꯨꯡꯗꯥꯡꯁꯤꯒ ꯀꯞꯄꯗꯤ ꯕꯥꯏ ꯋꯥ ꯕꯥꯏ ꯂꯥꯎꯔꯅꯤ